아야야. 저 이몽장에 나더라. 땅지 용실라 이몽다. 손나 솔로이 장에 해 시디. 왜냐 당가 잡아두다 당가 탐바. 이로에 시디. 과학로나 장에네. 아고이나네 구두 어무 와리. 구두 파닝 파망 호이네 까 엄마 그래 했나 도만. 시디 로이래. tau리제 지행게네 아 자콤나 마닝om데 쿠타바가 자고 있어 또 그래 그 다시는 카피 kap나 로 해오래 다시나 먹고 가서 먹으래 मैम सिगी अहम सुब वीडियो से कोई तासे नंग ले रमु ए जांग लाके ले रमु पुचनु जांग लाके ले रमु मैम की ने लाई मी चाहिँ ngौबा जेंग gai लाई मी ngौबा म तंग कापु gai ना कालू कप्पी मैम को कालू जांग ले रमु नंग आई सी तारे नंग मा कप्पा Nói cái nuôi hăn ra bộ wow mỗi ngủ bom đang cao kia lại mi nè tại sao ôi tại sao tao đi chứ tại sao ai lạc này tao đi vậy ai lạc này không biết cấp gì chứ mày không có này chứ cấp gì chứ không có này chứ Lagting am da Lagting am da ma da ise Meang hoba Meang hoba se mang imung da tham da bai na mang on ju lai wai ja de se ji ga pa oi ngai mang on pula tham yu ba pula do ise ga no ta tham jai da na puli ra akhoi di pun da su akhoi di sing u na ma thi chi na tau jo da kap bi jo da di ma ki tung ra ta di kap bi jo da da hoba na ta di na ta re ba Nada di hui se nara ni ba nara ni duni ne angang ju oi ya ba o ba ai ama hai ge ne wa ma hai ge no pulla ma ngon da thambi o ba aya pulla baba turi ne ga sing ne tawi tare hui je phajal lu ne mai bel kai no ne bel bro mai bel phajal lu ne no si ahan ma theng na ja ki ri mi ne si su ki na ni ne ma nei thak thai je baba ki da na na te ki na tawi ni ne Kira mangon na sofa gi kano do thambiu ra ba मैम तौरी मा तौसे करिनो की ना तौरी नि की ना आंगांग ओरि मिना हान बा थेंना बना को दासिनो इसिं की ना कुंगम दना कपि बा थाउरा नि इमुंग दा पुरो ने mangon ना पुरा दि इसिं जाम कल्ली बा पुरो mango इसिं साम साथी ना कल्ल्या बा चो mangon ना ने नोइ सोफा gi मखोंग ना ने अया बाबा पम्बिउ ने बाबा अय्या सोफा की मखोंग दुगा मैम तौरी फिबम से जाओ कोई दासे ना कपि अय कोई पाथोरे लोट के ngौबो दो नारनी जारोय नोय कमाय तौरदि मैम से जेउ जे दासन कपि दो कोई पाजेंगे ए सितारे लोटलिने मैम सिना थोंगालोमदानी थोंगालोंगी मोमदंग जेंगे कोई ताजेन कपना लोय रे फोन हमसु लाइने सरकसे मैम होरबा ताजेन कपि जेमी पुनो नोय को पा साहे ngai होजिबो कपि बुं इबेमा सोलोंगी मु कमाय तौबा जेंगे लाई ngasai lam aduga hojika ताजेन लाइरामुने Mira manisa nang jenghalawai do se jenghalami kapi ngai kapi mi ai nak tang kapo ai video naga mira manisa ora ising jum na chang ai na sa yuk na chang hore noi gi di ai na aduni ai uhalimi mira se noi ma
ꯀꯅꯥꯁꯨ ꯆꯠꯂꯩꯔꯦ ꯐꯤꯕꯝꯁꯦ ꯌꯦꯡꯉꯨꯁꯦ ꯊꯣꯡꯒꯥꯟꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄꯣ ꯃꯥꯏ ꯃꯥꯏ ꯑꯉꯥꯡ ꯑꯃ ꯀꯥꯞꯅꯕ ꯏꯃꯨꯡ ꯆꯪꯉꯦ ꯅꯠꯇ꯭ꯔꯥ ꯑꯝꯇꯪ ꯌꯦꯡꯉꯨꯁꯤ ꯂꯥꯛ ꯏꯃꯨꯡꯗ ꯑꯩꯅ ꯁꯤꯝꯇꯪ ꯅꯣꯡ ꯍꯥꯡꯉꯦ ꯑꯝꯇꯪ ꯀꯥꯞꯍꯧꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯃꯁꯤꯒ ꯑꯃꯅ ꯂꯣꯏꯈ꯭ꯔꯦ ꯉꯁꯥꯏꯗꯩ ꯅꯥꯍꯦꯔꯤꯃꯤ ꯅꯠꯇꯦ ꯃꯣꯏ ꯍꯨꯏꯁꯤꯅꯕꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ ꯗꯗꯥ ꯁꯣꯝꯗꯗꯤ ꯆꯪꯍꯧꯗ꯭ꯔꯣ ꯑꯣ ꯆꯪꯉꯦꯅꯦ ꯁꯦ ꯏꯃꯨꯡ ꯍꯨꯏꯅꯣ ꯆꯥꯎ ꯆꯪꯉꯦ ꯁꯣꯝꯗꯁꯨ ꯂꯣꯏ ꯆꯪꯉꯦꯍꯦ ꯁꯤꯗꯤ ꯍꯣꯏꯅꯦ ꯊꯥꯡꯒꯠ ꯆꯥꯕꯗꯨꯗ ꯊꯥꯡꯒꯠ ꯊꯝꯕ ꯏꯁ ꯂꯣꯏꯔꯦ ꯁꯤꯗꯤ ꯈ꯭ꯋꯥꯛ ꯂꯨꯅ ꯆꯪꯉꯦꯅꯦ ꯑꯩꯈꯣꯏꯅꯅꯦ ꯈꯨꯗꯨꯞ ꯑꯃꯨꯛ ꯋꯥꯠꯂꯤ ꯈꯨꯗꯨꯞ ꯐꯅꯤꯡ ꯐꯃꯥꯡ ꯍꯣꯏꯅꯦ ꯀꯥꯞ ꯑꯃ ꯈꯔ ꯍꯦꯟꯅ ꯑꯗꯨꯃꯥꯏꯅ ꯁꯤꯗꯤ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯌꯦꯡꯒꯦꯅꯦ ꯆꯥꯛꯈꯨꯝꯗꯅ ꯃꯅꯤꯡꯂꯣꯝꯗꯩ ꯀꯨꯊꯕꯒ ꯆꯥꯛ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯥꯏꯁꯟ ꯀꯞꯄꯅ ꯂꯣꯏꯍꯧꯔꯦ ꯇꯥꯏꯁꯟꯅ ꯆꯥꯛꯇꯤ ꯏꯅꯝꯃ ꯆꯥꯛ ꯊꯣꯡꯍꯧꯔꯕꯣ ꯑꯩꯈꯣꯏꯗꯤ ꯀꯣꯟꯅꯔꯀꯣꯝ ꯆꯥꯛ ꯊꯣꯡꯅ ꯆꯥꯛꯄꯨꯗꯤ ꯆꯥꯗ꯭ꯔꯤꯗꯣ ꯆꯥꯛꯇꯤ ꯀꯣꯟꯅꯔꯀꯣꯝ ꯊꯣꯡ ꯂꯣꯏꯍꯧꯔꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯃꯥꯟꯅꯗꯦ ꯈꯇꯪꯗꯤꯀꯣ ꯁꯤꯅꯤ ꯑꯗꯨꯗꯤ ꯌꯥꯅꯤ ꯁꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯤ ꯐꯖꯈ꯭ꯔꯕ ꯏꯁꯤꯡꯗꯨꯕꯨ ꯏꯁ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯁꯦ ꯁꯤꯗꯤ ꯕꯥꯇꯤꯟ ꯊꯟꯅ ꯇꯧꯅ ꯕꯥꯇꯤꯟꯒ ꯂꯨꯞꯁꯜꯂꯛꯇꯅ ꯌꯦꯡꯉꯨꯗ ꯈꯥꯏꯗꯣꯛ ꯆꯠꯂꯛꯏꯁꯦꯕ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏ ꯂꯥꯇꯣꯟ ꯃꯣꯁꯣꯔꯤ ꯑꯣꯏꯅ ꯊꯣꯡꯖꯟꯁꯦ ꯊꯣꯡꯖ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯜꯂꯣꯕꯣ ꯉꯁꯤ ꯂꯦꯟꯕꯒꯤ ꯑꯁꯤ ꯀꯩꯅꯣ ꯈꯔ ꯕꯖꯥꯔ ꯇꯧꯔꯒꯅꯦ ꯑꯁꯤꯒ ꯑꯍꯥꯎꯕ ꯆꯥꯕꯩ ꯃꯇꯝ ꯅꯠꯇ꯭ꯔꯦꯕ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯕꯣꯔꯥ ꯍꯧꯅ ꯕꯦꯁꯣꯟꯁꯨ ꯂꯩꯌꯦ ꯕꯣꯔꯥꯔꯥ ꯑꯗꯣ ꯏꯁꯤꯡꯁꯦ ꯂꯦꯞꯇꯦ ꯏꯁꯤꯡ ꯏꯁꯄꯤꯠꯅꯦ ꯀꯟꯅ ꯂꯦꯞꯇꯦꯕ ꯃꯈꯥꯏ ꯂꯣꯏ ꯂꯧꯊꯣꯛꯑꯦ ꯅꯠꯇ꯭ꯔꯥ ꯃꯈꯥ ꯊꯪꯕꯒꯤ ꯑꯣ ꯐꯤꯔꯣꯟ ꯊꯥꯡꯒꯠ ꯁꯤꯅꯗꯤ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯏꯅꯨ ꯆꯥꯎꯋꯦ ꯃꯈꯥ ꯊꯪꯕꯒꯤ ꯂꯣꯏ ꯃꯈꯥ ꯂꯧꯊꯣꯛꯑꯦ ꯃꯤꯔꯥ ꯍꯣꯏ ꯂꯩꯔꯗꯤ ꯈꯔꯁꯨ ꯋꯥꯈꯟꯗꯣꯀꯣ ꯅꯨꯡꯉꯥꯏꯒꯗꯕ ꯖꯍꯥ ꯇꯧꯕꯗꯣ ꯑꯣ ꯐꯔꯦ ꯃꯈꯥ ꯂꯧꯊꯣꯛꯑꯗꯤ ꯁꯤꯐꯧꯗꯤ ꯌꯥꯔꯦ ꯃꯤꯔꯥꯁꯦ ꯌꯦꯡꯁꯦ ꯑꯗꯣ ꯄꯀꯥꯅꯤꯅ ꯈꯔꯕꯨꯗꯤ ꯀꯩꯅꯣ ꯑꯣꯏꯌꯦ ꯃꯈꯥꯁꯦ ꯏꯁꯤꯡ ꯆꯪꯖꯔꯒ ꯆꯠꯄꯗꯅꯦ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯌꯦꯕ ꯂꯩꯕꯥꯛ ꯑꯣꯏꯔꯗꯤ ꯂꯣꯏ ꯃꯦꯔ ꯄꯨꯊꯗꯅ ꯆꯥꯔꯣꯏꯗꯣꯏꯅꯤ ꯇꯧꯔꯤꯁꯦ ꯗꯗꯥ ꯍꯣꯏꯗꯨꯒꯗꯤ ꯀꯌꯥꯝ ꯋꯥꯠꯍꯧꯔꯤꯒꯦ ꯀꯨꯝꯗꯤ ꯉꯝꯗꯃꯤꯅ ꯀꯞꯄꯦꯗꯩ ꯍꯣꯔꯦꯟ ꯑꯩꯉꯣꯟ ꯉꯥꯡꯍꯟꯗꯣꯔꯦ ꯌꯥꯕ ꯇꯥꯏꯁꯟ ꯇꯧꯔꯤꯁꯦ ꯏꯁ ꯑꯩ ꯆꯠꯍꯧꯔꯒꯦꯀꯣ ꯑꯃꯨꯛ ꯅꯣꯡ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯍꯣꯏ ꯃꯥ ꯉꯁꯥꯏ ꯆꯦꯅꯝꯃꯦ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ 이모저우더니 그래 좀 깝칠락도 있어. 자, 봐봐. năng tao chỉ đi chiếc xe illa chắc là nè huy xin à. Ngủ ba bye. Ai có bang gì dây vào xôi đi. Ai chơi lên mà sao? Cái gì đấy cái nụ. Mẹ em chị xin gì? Mẹ em, à khôi lì chú giờ pan đam mai khai là xóm sai tụi mẹ em pan làm gì? Cô tại sao nó cầm anh như này xí ta đây cô bán ngay sai đúng không? Em giờ xin thông ăn đi. Ai xí ta đây? Dạ, bây giờ bị mua lạ từ chắc khơi này ya, xin lại là cái kỳ lạc thế này ya. Xin là mà thun cái lối lúp khơi này. Sai đấy cặp bị phụ nữ lối nói phụ nữ sẽ năng cặp nó chúng lấy na hay na cặp nó lấy nè, na hay na cặp nó lấy nè na. Nung xí khơi đã, cho là xí cho. Mẹ em video cho xoay ra lối sẽ lại cái. Bye.